ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯂꯥꯟꯐꯝ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯇꯨꯅ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯐꯪꯒꯅꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯈꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯀꯌꯥ ꯐꯖꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯥꯏꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯑꯗꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯅ ꯍꯟꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡꯅ ꯉꯁꯤꯗꯤ ꯅꯤꯜꯂꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥꯗ ꯄꯤꯁ ꯗꯤꯜ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯑꯦꯗ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯏꯌꯨꯒꯤ ꯅꯦꯇꯣꯒꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤꯕꯨ ꯈꯔ ꯆꯩꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯗꯨꯃꯛ ꯄꯟꯖꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯅꯧꯍꯧꯅꯅ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯀ꯭ꯔꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯃꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯦꯞꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯄ ꯃꯇꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯨꯅ ꯃꯦꯞ ꯑꯗꯨ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯐꯥꯎꯕ ꯌꯥꯎꯔꯛꯂꯤ꯫ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯥꯡꯖꯧꯅꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯐꯣꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯈꯤꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯣꯏꯅ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯔꯁꯤꯌꯥꯗ ꯄꯤꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯗ ꯐꯣꯡꯗꯣꯛꯎ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯈꯨꯗꯤꯡꯃꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯇꯤꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯣꯚꯔ ꯇꯧꯅꯔꯛꯂꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯔꯁꯤꯌꯥꯗ ꯁꯦꯔꯦꯟꯗꯔ ꯇꯧꯊꯣꯛꯈꯣ, ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯈ꯭ꯔꯒꯅꯤ, ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯔꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯆꯔꯨꯕ ꯃꯇꯝꯗꯁꯨ ꯃꯇꯥꯡ ꯑꯗꯨꯗꯁꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯥꯏꯝꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯦꯞ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯍꯣꯜ ꯑꯣꯏꯅ ꯂꯩꯔꯤ, ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥ ꯑꯁꯤꯕꯨ ꯏꯟꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯤꯂꯤꯇꯔꯤꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯈꯣꯏꯒꯤ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔ ꯑꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁꯦꯔꯦꯟꯗꯔ ꯇꯧꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯦꯞ ꯑꯃ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯎꯕꯗ ꯁꯥꯎꯔꯛꯄꯗꯒꯤ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯗꯒꯤ ꯍꯧꯔꯒ ꯊꯤꯅ ꯆꯩꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯤ ꯑꯣꯏꯕ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ, ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯕ ꯑꯥꯔꯒꯨꯃꯦꯟꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯨꯆꯤꯡꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯗꯒꯤ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯂꯧꯁꯤꯟꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯀ꯭ꯔꯦꯟꯅ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ, ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯤꯗꯨꯅ ꯃꯁꯤꯕꯨ ꯗꯤꯐꯦꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯗ꯭ꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯦꯛꯁꯦꯟꯖ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯈꯦꯔꯁꯟ ꯑꯃꯁꯨꯡ ꯖꯦꯄꯣꯔꯤꯖꯤꯌꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯉꯝꯈꯩ ꯈꯔꯗꯤ ꯄꯤꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯑꯗꯨꯃꯛ ꯊꯝꯖꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯗꯣꯟꯕꯥꯁ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯝꯄꯣꯔꯇꯦꯟꯁ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯣ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯩꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯆꯍꯤ 4ꯔꯣꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯑꯃ, ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕ ꯐꯥꯎꯕꯗ ꯍꯟꯕ ꯂꯩꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯁꯤꯡ ꯔꯁꯤꯌꯥꯅ ꯂꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯅꯤ ꯉꯁꯤ ꯅꯍꯥ ꯀꯌꯥ ꯑꯃ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯔꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯤ꯫ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯂꯧꯁꯤꯟꯈ꯭ꯔꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯀꯌꯥꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯍꯟꯗꯣꯛꯀꯅꯤ ꯃꯃꯥ ꯂꯩꯕꯥꯛꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕ ꯀꯤꯗꯅ ꯊꯣꯛꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ
tumba chaba khangdana lanthengna ngakthokduna leiriba Ukraine gi aduki matik yamna maru oidaba Donbass ki oiba region asi Russia na loksinba fawba ngamdriba asibu US ki pressure gi matung ina Ukrainian singi maikei gi pitokhiba haibasi lanthengnariba lanmising asigi oina moral da kyamu yamna down chatkedabage haibasi ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯈꯪꯂꯕꯗꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯨꯝꯂꯕ ꯐꯤꯚꯝ ꯑꯗꯨ ꯍꯦꯛ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯅꯝꯐꯨꯗ ꯐꯥꯗꯨꯅ ꯂꯥꯟꯐꯝꯗ ꯌꯥꯎꯍꯟꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯨꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯦꯡꯅꯕ ꯉꯝꯗꯕ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯔꯝ ꯂꯥꯛꯀꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯇꯨꯅꯗ ꯂꯥꯛꯄ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯉꯁꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯛꯄꯗꯒꯤ ꯔꯁꯤꯌꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯂꯛꯄ ꯑꯁꯤꯗ USꯀꯤ ꯃꯇꯦꯡ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯁꯥ ꯑꯃꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤ USꯗ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯠꯕꯦꯛ ꯑꯃ ꯑꯣꯏꯅꯗꯤ ꯂꯩꯔꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯗ꯭ꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯄꯤꯊꯣꯛꯎ ꯍꯥꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯦꯟꯗꯣꯛꯅꯗꯅ ꯃꯈꯥ ꯇꯥꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯥꯏꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯂꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯗ꯭ꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯗ ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯐꯥꯎꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯊꯥꯈꯤꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯌꯥꯅꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯕꯗ ꯅꯠꯇꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯦꯌꯔꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯌꯨꯀ꯭ꯔꯦꯟ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯁꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯅꯤꯡ ꯍꯟꯅꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗꯤ ꯄꯤꯒꯗꯧꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯐ꯭ꯔꯤꯗ ꯈꯨꯠꯂꯥꯏ ꯄꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯇꯧꯖꯗꯕ ꯇꯥꯔꯒꯁꯨ ꯅꯦꯇꯣ ꯑꯃꯁꯨꯡ ꯂꯩꯔꯤꯕ EUꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯄꯤꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯑꯣꯟ ꯑꯃ ꯑꯣꯏꯅ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯇꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯥ ꯀꯥꯏꯍꯟꯕ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯃꯁꯤꯅ ꯐꯥꯏꯅꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯈꯨꯂꯧ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯤꯁꯀꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯗꯨꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯣꯏꯕ ꯉꯝꯂꯛꯇꯕꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯟꯕ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯔꯣꯏ ꯍꯥꯏꯔꯝꯕꯗꯒꯤ ꯍꯦꯟꯅ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝꯁꯤꯡ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯨꯗꯥꯄꯦꯁꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯅꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯗꯨꯒꯨꯝꯅ ꯃꯇꯦꯡ ꯇꯧꯔꯣꯏ ꯍꯥꯏꯔꯝꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯉꯝꯈꯩ ꯄꯤꯊꯣꯛꯎ ꯍꯥꯏꯔꯝꯕ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯌꯨꯀ꯭ꯔꯦꯟꯗ ꯇꯣꯡꯁꯤꯟꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯍꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯥꯛꯄꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯄꯤꯁ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯄꯣꯔꯛꯅꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯥꯍꯟꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ